हेलो फ्रेंड्स मैम गिदमक्ता हल्लगा अनौब वीडियो अमा पुरगा लाक्चरिंग ngasi वीडियो से आइगे सिनाव सिंगिदमक्ता अमसु खoi manipur gi sinaw punna makidamakta phone use tawbi sinaw punna makidamakta yamna important oigada yamna kana gada video ni information amasung knowledge ki matang dani adu kai no hay matam di khoi gi phone si hek oibra oidabra hay bisi khoina khangbi hay adu karam khangani hay di matang ngasi video sai na मैम गिदमक्ता पुरगा लाक्सि adu hay fetin khoi gi phone si hek oibra oidabra hay bisi phone sina sui khoi da dum sign khara hay ingit khara taw pa yawi ingit khara pirakane ba adu gi sign amasung ingit khudam pandam khara मैम ngasi share tawjage ba adu kai gumna khoi gi phone si da dum ba sign amasung ingit to phone gi mai kai di khoi na uba fangaga di na sara sagi phone no na section bi hawa ba phone du da kai gumba dum ba ingit tu uba fangagadi akhoi section bi hau adu kai no hay matam da han khoi google gumba chrome gumba san automatic search tarok pagumba nati khoi skin lock on off to famji sima sana dum skin ji on off tarok pagumba adu khoi internet se thuna speed ta hadi khoi na khangau da bi 50% 100% gumba thadorok pa sina sing masina nati मैम atai su मैम hay feta basic han da मैम da khangan jarang adu video se haudu mamang sida adu kai maru be important sina kai no hay khoi phone sida मैम kana gumba misa am gi gmail si login lai ta hay bisi khoi yeng be adu karam khangani hay ngasi video se ubi fangani adu gi khoi gmail account si kana gumba atopa gi phone da su login lai bra lai ta hay bisi ngasi video sida na khoi मैम eng bi ba fangani ba adu punna wakti khoi khangba yai ba adu ga men khoi gmail si khoi account si da ne gmail account si karam application ga link lai nai adu ga men amana bo इखोई फोन दी खोने एप्लीकेशन से यूज तौर एप्लीकेशन से खोने डाउनलोड तौरमगा हाइदी खोई दरकार लई मतम दी खोने सिजनरमेको अदुगा दरकार लई tre hai nei khoina application ni kai gum delete tau thokre ba uninstall tau thokre ba samna adi khoina uninstall tau thokre khoi phone sida thabuk loire khalli me ba adu mi am loi debe khoi gi background di khoi gi permission pi khibdi matu gi namoina khoi phone sida gi samnai messenger si delete tau jakhra so uninstall tau thokre ba so khoi gi data si adu moin access tau la yeba ba adu gi mang ba si khoi gi data si moin access tau ra mi khoi gi personal data punna maktu leak wera pusi ai ba adu si punna mak singa si video se ai mi am da punna maktu kar mani engani khangani khoi phone sida gmail link lai lai te habsi kana gum atop gi natre khoi gi atop gi khoi gi lai lai adu si video se mi am da share tau jaga video se sang la su mi am da loi foteng bi mi am gi da am da kar adu mi am si video se haura sine haudri mang da स्क्रीन असिदा उबिरिबा सोशल ऐप नॉलेज हर चैनल से विसिन पुनः मकना हजि को सब्सक्राइब तौबिद्रि बोरगदि हर मकते सब्सक्राइब तौबियो बेल द नंबर नोटिफिकेशन से ऑन तौर थंबियो यांस मतुंग दमकता मतुंग जय मैम गिदमकते सुम सुम बकान गबदि इन्फॉर्मेशन अमसुंग नॉलेज अमसुंग ट्रिक एंड टिप्स की मरम दा वीडियो अपलोड तौजरके अदु मैम दा खुदक नोटिफिकेशन फंगनाय दमकतनि अदु मैम वीडियो सि हौरसिनेको अदु अहान बसी इखोय गुम्बा क्रोम गुम्बा सि मसान ऑटोमेटिक सर्च तौरक गुम्बा हाइदि थोक गुम्बा मसाना हाइदि खोइना तौदा मोंगदो तौरक सि फोन अहान बा साइन नि खोय फोन सि हेक ओइरिब्रा ओइदब्रा हाइबगे अदुगा दुई मतुंग न सुम्याम खोगी फोन गी लॉक अनलॉक से मसान ऑटोमेटिक लॉक तौरक नत्र वॉल्यूम अप डाउन से लेखन लेथा से मसाना सानरपगुम्बा नते खोगी फोन गी डाटा से मैम इंटरनेट से मसाना यूज तौबगुम हाइबदि थूना लोइखिबगुम खोई खंगौदबि खोई यूज तौदबि हेक्ता ngasi gi limit से 50% 100% लोयर एगुम्बा थादोरपा सिसिनो होय फोन गी हेक कोई ओइदे हाइबगे साइन हमने मैम अहान बसे अदुगा अनि सुबसिना कइनो हाइ मतम द सेटिंग सिदनि खोइना डिवाइस एडमिन एना मैम यामना इंपोर्टेंट ओइगनि सि मैम गी दबकते एडमिन अनि यावरियबा अदु एडमिन से दिखोने सामना ग्रुप अमगी एडमिन ओइरगा दिखोय ग्रुप तिगी कंट्रोल सि खोइना लोइन तौदरुम नत्रो अदु दिखोइना कनागुम द एडमिन सिनगब तारगा दिखोय फोन देव एक्सेस पुन्ना बक्से हजिकी एप्लीकेशन दुना नोइना एक्सेस तौर लइयबा अदुगी एप्लीकेशन यो कंट्रोल तौर मी सिंग दिखोय गी डाटा पुन्ना बक्सि मोइन एक्सेस तौरगा लइ एक्सेस तौबंगा मी अदुगा दिखोय गी डाटा सि मोइना सेल तौथोके हारे जोन थोके हारे जोन थोकपि आइबा अदु खोय करमनि एंगन हाइ मतम दानी सुबसि मैम खोय सेटिंग से संगबि रोय खोय गी कनागुम थर्ड पार्टी एप्लीकेशन दिखोयना परमिशन पिरम बतारगा दिखोय डाटा से एक्सेस तौनगाय अदुदमक्ति से संग खोना डिवाइस एडमिन सस तौबिरो मैम डिवाइस एडमिन सिदे एंगो डिवाइस एडमिन ऐप सिदे मैम संगबिरो अदुगा सिदा मैम एंगबियो डिवाइस एडमिन ऐप सिदा आइगी अमे एक्टिव तौरा थमिको मैम से आई सिमोइना हंग इबा वेरिफिकेशन कोड से नमगिबको एक्स डब्ल्यू अदुगा जेड आर सि नमगा एक्टिव तौरगे मैम अदु सिदा नखोगी सि फाइंड माय डिवाइस सिदे मसागी नो फोन गी यावबने अदु सिगी कानब सोय मैम de खंगन जगे ngasi वीडियो सिदा अदुगा सि डीएनए लॉन्चर हाइसि si na koy gumba kay gumba na koy nakhang da bida sida top application me am yarom magadi adu no gi phone do soy drabani kana gumba amane access tawri habis sida imo wanda di permission dik de ko me am delete app active app ha sida ine active tawra tham mo ragadi moigna agi punna mak access taweba yeng bangam me moin agi phone yaw punna mak adu si no hoina third party application yaw ragadi adu delete taw bio delete taw raga su no hoy gi delete taw hak su loy de ko me am adu last ina hai khre तो होगी जीमेल दा दुम लॉगिन लाई रिबिना होय जीमेल याव पुन तो मन एक्सेस तौ ngam mena adu karam mena remove tau gani ngam den ngai adu si myam de khangan jage adu si find my device si gani su bakana basi si de khoi kai gum khoi phone si for example mang haure ta haure na ta kana gum na huran re ba myam adu ore ga di khoi si on tau ra thambi bo ga dai su thambi go myam si de khoi gi gmail login lai khib de khoi mang hi phone si da adu gi gmail do atop phone nam den hoina login tau biro myam aduga adudagi khogi mangkiba phone do control to biya access to biya aduda yawkiba data punna mak phone do mang thraga su fangdaga su yawkiba photos videos maru aiba punna mak tu khoina kaktat ki biya ba mem sumom dagi adum control tawra adu skill lock tu khoina change to biya ba hallaga adu natri khoi lock tham dabo orga lock tham biya adu kai gumba khoina thamding dab tar ga su tham de biya ba adum la be khoi kai gumba skin du na nei khoina mangkiba phone do khoi phone number hapaga
ꯐꯪꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯣ ꯇꯧꯍꯟꯕꯁꯨ ꯌꯥꯏꯕ ꯃꯌꯥꯝ ꯁꯤꯒꯤ ꯐꯥꯏꯟ ꯃꯥꯏ ꯗꯤꯚꯥꯏꯁ ꯍꯥꯏꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯁꯤ ꯂꯩꯔꯒ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗ ꯌꯦꯡꯕꯤꯌꯣꯕ ꯅꯈꯣꯏ ꯐꯣꯟꯗꯨꯗ ꯁꯤ ꯌꯥꯎꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯑꯇꯣꯞꯄ ꯊꯥꯔꯠ ꯄꯥꯔꯇꯤ ꯌꯥꯎꯔꯝꯃꯒꯗꯤ ꯅꯈꯣꯏꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯤꯌꯨ ꯗꯤꯂꯦꯠ ꯇꯧꯕꯤꯌꯨ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯞꯁꯟꯁꯤꯗ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯖꯤꯃꯦꯜ ꯂꯣꯒꯏꯟ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯀꯔꯝꯕꯅ ꯌꯦꯡꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤ ꯁꯦꯇꯤꯡꯁꯦ ꯆꯪꯕꯤꯔꯣ ꯂꯩꯔꯝꯃꯒꯗꯤ ꯅꯈꯣꯏꯒꯤ ꯐꯣꯟꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯦꯛꯁꯦꯁ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ ꯑꯗꯨ ꯁꯤ ꯒꯨꯒꯜꯁꯦ ꯆꯪꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯦꯠ ꯑꯣꯄꯟ ꯇꯧꯒꯦ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨ ꯁꯤ ꯒꯨꯒꯜꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤ ꯒꯨꯒꯜꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯤꯕ ꯖꯤꯃꯦꯜ ꯅꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯁꯨꯔꯒꯗꯤ ꯁꯨꯝꯅ ꯁꯔꯆ ꯇꯧꯕꯤꯔꯣ ꯁꯝꯅ ꯑꯩ ꯁꯤꯒꯤ ꯏꯁꯥꯒꯤ ꯒꯨꯒꯜ ꯁꯤꯁꯤ ꯌꯦꯡꯖꯔꯒꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯅꯦꯖ ꯌꯣꯔ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯍꯥꯏꯁꯤ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯆꯪ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯉꯥꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤ ꯁꯦꯀꯨꯔꯤꯇꯤꯁꯦ ꯃꯌꯥꯝ ꯆꯪꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯣ ꯑꯩꯅ ꯇꯨ ꯁ꯭ꯇꯦꯞ ꯚꯦꯔꯤꯐꯤꯀꯦꯁꯟ ꯊꯝꯕꯩ ꯀꯥꯟꯅꯕꯁꯨ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯈ꯭ꯔꯕꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯅꯣꯏ ꯐꯣꯟꯗ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯉꯥꯏ ꯀꯅꯥꯅꯁꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯀꯅꯥꯒꯤ ꯖꯤꯃꯦꯜ ꯂꯣꯒꯏꯟ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯑꯇꯣꯞꯄꯗ ꯂꯣꯒꯏꯟ ꯂꯩꯕ꯭ꯔꯥꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯗ ꯃꯦꯅꯦꯖ ꯑꯣꯜ ꯗꯤꯚꯥꯏꯁ ꯍꯥꯏꯁꯦ ꯑꯩꯅ ꯑꯦꯔꯣ ꯈꯣꯠꯂꯤꯁꯤ ꯃꯌꯥꯝ ꯇꯤꯛ ꯇꯧꯔꯤꯁꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯏ ꯏꯟꯇꯔꯐꯦꯁꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯉꯥꯏꯕꯤꯌꯨ ꯍꯥꯏꯐꯦꯠꯇꯪ ꯑꯗꯨ ꯁꯤꯗꯤ ꯌꯦꯡꯉꯣꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯑꯇꯣꯞꯄ ꯐꯣꯟꯗꯁꯨ ꯂꯣꯒꯏꯟ ꯂꯩꯕ꯭ꯔꯥ ꯖꯤꯃꯦꯜꯁꯤ ꯁꯝꯅ ꯑꯩ ꯁꯤꯗ ꯑꯇꯣꯞꯄ ꯐꯣꯟ ꯑꯃꯗ ꯂꯣꯒꯏꯟ ꯂꯩꯔꯝꯃꯤꯀꯣ ꯑꯩꯅ ꯁꯤ ꯀꯛꯈ꯭ꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐꯣꯟꯁꯤ ꯁꯤꯗꯤ ꯑꯗꯨꯝ ꯊꯤꯕ ꯌꯥꯏꯕ ꯃꯥꯡꯈ꯭ꯔꯒꯗꯤ ꯁꯝꯅ ꯑꯩꯅ ꯑꯗꯨꯁꯨ ꯍꯥꯏꯔꯝꯃꯦꯀꯣ ꯁꯤꯗꯩ ꯑꯗꯨꯝ ꯊꯤꯕ ꯌꯥꯏꯕ ꯑꯗꯨ ꯅꯈꯣꯏ ꯐꯣꯟꯗꯨꯗ ꯁꯨꯃꯥꯏꯅ ꯎꯕꯤ ꯐꯪꯒꯅꯤ ꯃꯥꯡꯈꯤꯕ ꯐꯣꯟꯗꯨ ꯁꯤꯗ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯖꯤꯃꯦꯜ ꯂꯣꯒꯏꯟ ꯂꯩꯔꯤꯃꯤꯅ ꯑꯗꯨ ꯁꯤꯗ ꯅꯣꯏꯅ ꯑꯗꯨꯝ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯒꯅꯦꯕ ꯑꯩꯅ ꯃꯀꯣꯛꯇ ꯍꯥꯏꯖꯔꯝꯃꯤꯗꯨ ꯀꯛꯊꯠꯅꯤꯡꯕ ꯑꯣꯏꯔꯦ ꯀꯛꯊꯠꯈꯤꯕ ꯌꯥꯅꯤ ꯑꯗꯨ ꯁꯤꯗ ꯅꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯑꯇꯣꯞꯄꯒꯤ ꯖꯤꯃꯦꯜ ꯂꯣꯒꯏꯟ ꯂꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯃꯦꯜꯁꯦ ꯑꯇꯣꯞꯄ ꯐꯣꯟꯗ ꯂꯣꯒꯏꯟ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯣꯕ ꯁꯤ ꯁꯝꯅ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯐꯣꯟ ꯑꯩꯅ ꯌꯨꯁ ꯇꯧꯔꯤꯕ ꯐꯣꯟꯁꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯤ ꯂꯣꯒꯏꯟ ꯂꯩꯔꯗꯤ ꯐꯣꯟ ꯍꯥꯏꯁꯦ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯂꯩꯔꯝꯃꯒꯗꯤ ꯅꯈꯣꯏꯅ ꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒꯅꯦ ꯁꯥꯏꯟ ꯑꯥꯎꯠ ꯍꯥꯏꯔꯤꯁꯤ ꯃꯌꯥꯝ ꯁꯤꯗ ꯎꯕꯤꯔꯤꯁꯦ ꯁꯤꯗ ꯁꯥꯏꯟ ꯑꯥꯎꯠ ꯇꯧꯊꯣꯛꯄꯤꯈꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯣꯏ ꯐꯣꯟꯗꯨ ꯁꯦꯐ ꯑꯣꯏꯔꯅꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯍꯨꯝ ꯁꯨꯕꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯤ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯀꯣꯜ ꯐꯣꯔꯋꯥꯔꯗꯤꯡꯁꯤ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯦꯛꯁꯦꯁ ꯇꯧꯕ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯑꯒ ꯀꯝꯄꯅꯤ ꯑꯣꯏꯒꯦꯔꯥ ꯁꯥꯔꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯣꯜ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯁꯥꯔꯒ ꯅꯈꯣꯏ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯥꯛꯏ ꯃꯐꯝꯁꯤ ꯈꯪꯗ꯭ꯔꯦ ꯗꯤꯂꯤꯚꯔ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯦꯗ꯭ꯔꯦꯁ ꯑꯝꯇ ꯀꯟꯐꯥꯔꯝ ꯇꯧꯖꯒꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯛꯑꯅꯦꯕ ꯃꯣꯏꯅꯀꯣ ꯑꯗꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗꯕꯅꯤꯅ ꯆꯨꯝꯕꯅꯤꯅ ꯈꯜꯂꯒ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯖꯜꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯑꯅꯤ ꯑꯩꯈꯣꯏꯗ ꯁꯤ ꯅꯝꯕꯔꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯅꯦꯕ ꯁꯝꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ *21# ꯁꯨꯝꯕ ꯀꯣꯠ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯅꯝꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯣꯜꯁꯤ ꯑꯩꯈꯣꯏ ꯐꯣꯔꯋꯥꯔꯗꯤꯡ ꯇꯧꯅꯤꯡꯉꯤꯕ ꯅꯝꯕꯔꯗꯨ ꯁꯝꯅ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯃꯥꯒꯤ ꯀꯣꯜꯁꯤ ꯂꯥꯛꯍꯟꯅꯤꯡꯉꯦꯕ ꯅꯣꯏꯒꯤ ꯅꯝꯕꯔꯁꯤ ꯑꯩꯒꯤ ꯐꯣꯟꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯛꯑꯅꯤ ꯁꯤ ꯀꯣꯠꯁꯤ ꯅꯝꯃꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤ ꯅꯝꯕꯔꯁꯤ ꯅꯝꯃꯣ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯒꯤ ꯄꯣꯠꯇꯨ ꯀꯟꯐꯥꯔꯝ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗꯅ ꯅꯝꯃꯨꯔꯦꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯒꯤ OTP ꯄꯨꯝꯅꯃꯛꯇꯨ ꯃꯉꯣꯟꯗ ꯐꯪꯈ꯭ꯔꯅꯦꯕ ꯃꯌꯥꯝ ꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨ ꯍꯦꯛ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯉꯥ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯑꯦꯅꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯌꯥꯎꯔꯝꯕ ꯃꯇꯝꯗꯤ ꯑꯩꯈꯣꯏꯅ ꯁꯝꯅ ꯂꯣꯡ ꯄ꯭ꯔꯦꯁ ꯇꯧꯔꯒ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯣꯏꯔꯦꯅ ꯈꯟꯖꯩꯗꯨꯅ ꯑꯗꯨ ꯂꯣꯏꯗꯦꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯗꯨ ꯔꯟ ꯇꯧꯔꯒ ꯂꯩ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯄꯨꯝꯅꯃꯛ ꯃꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯔꯒ ꯂꯩꯌꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯗ꯭ꯔꯤꯉꯩꯗꯃꯛꯇ ꯃꯈꯣꯏꯗ ꯄꯔꯃꯤꯁꯟ ꯄꯤꯗ꯭ꯔꯤꯉꯩꯗꯃꯛꯇ ꯁꯤ ꯁꯦꯠꯇꯤꯡꯁꯦ ꯆꯪꯕꯤꯔꯣꯕ ꯑꯦꯞꯇꯨ ꯑꯩꯈꯣꯏꯅ ꯀꯛꯊꯠꯆꯈ꯭ꯔꯁꯨ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤ ꯒꯨꯒꯜꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯁꯤ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯕꯤꯌꯨ ꯑꯩ ꯅꯦꯠ ꯑꯣꯟ ꯇꯧꯒꯦ ꯑꯁꯤ ꯒꯨꯒꯜ ꯍꯥꯏꯁꯤꯗ ꯆꯪꯉ ꯃꯇꯨꯡꯗꯅ ꯃꯌꯥꯝ ꯍꯜꯂꯒꯅꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯃꯈꯥꯗ ꯆꯤꯡꯊꯕꯤꯌꯨ ꯑꯗꯨ ꯁꯤꯗ ꯁꯦꯇꯤꯡ ꯐꯣꯔ ꯒꯨꯒꯜ ꯑꯦꯞ ꯍꯥꯏꯔꯤꯁꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨ ꯁꯤꯗ ꯌꯦꯡꯉꯨ ꯀꯅꯦꯛꯇꯦꯠ ꯑꯦꯞꯁ ꯍꯥꯏꯁꯤ ꯀꯅꯦꯛꯇꯦꯠ ꯑꯦꯞꯁ ꯍꯥꯏꯁꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝꯅ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯞ ꯑꯣꯏꯒꯦꯔꯥ ꯋꯦꯕꯁꯥꯏꯠ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯂꯤꯡ ꯇꯧꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯀꯛꯊꯠꯈꯤꯕ ꯑꯣꯏꯔꯒꯁꯨ ꯁꯤꯗ ꯑꯗꯨꯒꯤ ꯗꯥꯇꯥ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯔ ꯂꯩꯒꯅꯦꯕ ꯑꯗꯨ ꯅꯣꯏꯅ ꯁꯤꯗ ꯆꯪꯉꯒ ꯑꯣꯐ ꯇꯧꯕꯤꯌꯨ ꯔꯤꯃꯨꯚ ꯇꯧꯊꯣꯛꯄꯤꯌꯣꯕ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯊꯣꯛꯄ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨ ꯃꯌꯥꯝꯅ ꯁꯤꯗ ꯎꯕꯤ ꯐꯪ ꯇꯣꯇꯦꯜ ꯑꯦꯞꯁ ꯑꯦꯟ ꯁꯔꯚꯤꯁ ꯍꯥꯏꯁꯤ ꯁꯤꯗ ꯔꯟ ꯇꯧꯔ ꯂꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯅꯤꯅꯦꯕ ꯁꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯞꯁ ꯋꯦꯕꯁꯥꯏꯠꯁꯦ ꯑꯅꯤꯃꯛꯁꯦ ꯑꯩꯉꯣꯟꯗ ꯌꯥꯎꯗ꯭ꯔꯦꯕ ꯁꯤ ꯑꯩꯅ ꯐꯣꯟꯗꯒꯤ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯁꯤ ꯌꯦꯡꯕꯤꯌꯣꯕ ꯅꯣꯏ ꯐꯣꯟꯗꯣ ꯀꯩꯒꯨꯝꯕ ꯁꯤꯗ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯁꯤꯅ ꯅꯣꯏꯒꯤ ꯗꯥꯇꯥ ꯄꯨꯝꯅꯃꯛꯇꯤ ꯑꯦꯛꯁꯦꯁ ꯇꯧꯔꯤꯕ ꯄꯔꯁꯅꯦꯜ ꯑꯗꯣ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯅꯣꯏꯅ ꯀꯛꯊꯠꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯌꯦꯡꯉꯨ ꯗꯤꯂꯦꯠ ꯑꯣꯜ ꯀꯅꯦꯛꯁꯟ ꯗꯠ ꯌꯨ ꯍꯦꯞ ꯋꯤꯠ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯁꯟ ꯄꯨꯝꯅꯃꯛ ꯂꯤꯡ ꯂꯩꯅꯔꯃꯤꯅ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯁꯤꯗꯒꯤ ꯄꯨꯝꯅꯃꯛꯇꯨ ꯀꯟꯐꯥꯔꯝ ꯗꯤꯂꯦꯠ ꯇꯧꯕꯤꯈ꯭ꯔꯣꯕ ꯀꯅꯦꯛꯁꯟ ꯃꯈꯣꯏꯒ ꯃꯔꯤ ꯊꯝꯅꯔꯣꯅꯣꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐꯣꯟꯗꯒꯤ ꯑꯦꯞꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯂꯣꯠꯅ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯄꯨꯝꯅꯃꯛꯁꯦ ꯑꯦꯛꯁꯦꯁ ꯇꯧꯔ ꯂꯩꯔꯤꯑꯕ ꯑꯗꯨ ꯁꯨꯝꯅ ꯀꯛꯊꯠꯄꯤꯔꯣꯕ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯅꯣꯂꯦꯖ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯍꯦꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯃꯁꯨꯡ ꯑꯣꯏꯕꯒꯤ ꯈꯨꯗꯝ ꯄꯥꯟꯗꯝꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯖꯕꯗꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯗ꯭ꯔꯤ ꯃꯌꯥꯝꯅ ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯝꯕ ꯁꯥꯏꯟ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯐꯣꯟꯁꯤꯗ ꯑꯗꯨꯝꯕ ꯏꯪꯒꯤꯠ ꯐꯪꯉꯒꯗꯤ ꯁꯝꯅ ꯑꯩꯈꯣꯏ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯁꯤ ꯃꯌꯥꯝ ꯁꯤ ꯃꯁꯥꯅ ꯍꯥꯏꯗꯤ ꯗ꯭ꯔꯦꯟꯁꯤ ꯊꯨꯅ ꯂꯣꯏꯔꯛꯄꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕꯤꯗ ꯍꯣꯏ ꯀꯨꯏꯔꯛꯄꯒꯤ ꯂꯣꯏꯕꯅ ꯇꯣꯉꯥꯟꯕ ꯐꯣꯟꯁꯤ ꯃꯁꯥꯅ ꯕꯦꯇ꯭ꯔꯤꯁꯤ ꯃꯩꯁꯤ ꯖꯠ ꯇꯥꯔꯛꯄꯒꯨꯝꯕ ꯁꯤꯁꯨ ꯅꯣꯏ ꯐꯣꯟꯗꯣ ꯍꯦꯛ ꯑꯣꯏꯕꯒꯤ ꯈꯨꯗꯝ ꯑꯃꯅꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯃꯅꯨꯡꯗ ꯔꯟ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯝꯕ ꯀꯌꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯦꯛ ꯇꯧꯁꯤꯜꯂꯒ
एप्लीकेशन डाउनलोड तौसꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯄꯨꯝꯅꯃꯛꯇꯨ ꯃꯥꯅ ꯑꯦꯛꯁꯦꯁ ꯇꯧꯕꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏ ꯐꯣꯟꯁꯤ ꯕꯦꯇ꯭ꯔꯤꯁꯤ ꯊꯨꯅꯁꯨ ꯂꯣꯏꯒꯜꯂꯤ ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯒꯦꯂꯔꯤꯁꯤ ꯁꯤ ꯎꯕꯤꯔꯤꯁꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯒꯦꯂꯔꯤꯁꯤꯗ ꯒꯨꯒꯜ ꯐꯣꯇꯣꯗ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯍꯥꯞꯇꯕ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁꯀꯨꯝꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯁꯨ ꯅꯣꯏꯅ ꯆꯦꯛꯁꯤꯟꯕꯤꯌꯣꯕ ꯑꯩꯈꯣꯏꯅ ꯍꯥꯞꯇꯕ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯀꯥꯏꯗꯒꯤ ꯂꯥꯛꯏꯃꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯈꯣꯏ ꯒꯨꯒꯜ ꯑꯦꯀꯥꯎꯟꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯃꯉꯣꯟꯗꯁꯨ ꯂꯤꯡ ꯂꯩꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯗꯥꯇꯥ ꯀꯣꯜ ꯀꯟꯇꯦꯛ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯌꯥꯎꯕ ꯅꯝꯕꯔꯁꯤꯡꯗꯨ ꯃꯣꯏꯅꯁꯨ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨꯝꯕ ꯕꯦꯁꯤꯛ ꯈꯔꯗꯣ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁꯀꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯗꯥꯏꯂꯔꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯅ ꯆꯦꯛ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯦꯂꯔꯤꯁꯤꯗ ꯑꯗꯨꯝꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯍꯥꯞꯇꯕ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯌꯥꯎꯔꯝꯃꯒꯗꯤ ꯃꯌꯥꯝꯅ ꯊꯤꯗꯣꯛꯄꯤꯌꯣꯕ ꯀꯗꯥꯏꯗꯩꯅꯣ ꯀꯃꯥꯏꯅꯅꯣꯕ ꯑꯗꯨ ꯋꯥꯈꯜ ꯊꯝꯕꯤꯌꯣꯕ ꯑꯗꯨ ꯁꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯅꯤꯄꯥꯟ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯐꯣꯟꯁꯤ ꯍꯦꯡ ꯑꯣꯏꯔꯛꯄꯒꯨꯝꯕ ꯍꯣꯏ ꯀꯨꯏꯔꯛꯄꯒꯤ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯃꯤ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯃꯁꯥꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯃꯑꯣꯡꯒ ꯃꯥꯟꯅꯗꯕ ꯑꯗꯨꯝꯕ ꯁꯥꯏꯟ ꯂꯥꯛꯑꯒꯗꯤ ꯑꯗꯨꯁꯨ ꯍꯦꯛ ꯑꯣꯏꯕꯒꯤ ꯈꯨꯗꯝ ꯄꯥꯟꯗꯝ ꯑꯃꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯄꯟ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝꯕ ꯏꯪꯒꯤꯠꯁꯤ ꯁꯥꯏꯟꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯥꯞꯇꯕ ꯑꯗꯨꯝꯂꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯌꯥꯎꯔꯝꯃꯒꯗꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯣꯏꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯌꯣꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯌꯥꯎꯔꯝꯃꯒꯗꯤ ꯀꯔꯝꯕꯅꯣꯕ ꯌꯥꯎꯗꯣꯏꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯗꯕ ꯑꯩꯈꯣꯏꯅꯁꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯗꯕ ꯑꯗꯨꯝꯕ ꯁꯤꯖꯤꯟꯅꯗꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯌꯥꯎꯔꯝꯃꯒꯗꯤ ꯅꯣꯏꯅ ꯈꯪꯐꯝ ꯊꯣꯛꯇ꯭ꯔ ꯊꯤꯐꯝ ꯊꯣꯛꯇ꯭ꯔꯕꯁꯤ ꯀꯔꯝꯕꯅ ꯂꯥꯛꯄꯅꯣ ꯀꯥꯏꯗꯒꯤ ꯂꯥꯛꯄꯅꯣꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯜꯂꯝꯃꯒ ꯑꯗꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕ ꯃꯌꯥꯝ ꯋꯦꯕꯁꯥꯏꯠ ꯑꯣꯏꯒꯦꯔꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯣꯏꯒꯦꯔꯥ ꯁꯤꯅꯤ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯥꯄꯟ ꯁꯨꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯍꯦꯛ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯤ ꯁꯥꯏꯟꯁꯤ ꯏꯪꯒꯤꯠꯁꯤ ꯑꯗꯨꯒ ꯇꯔꯥ ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯗꯨꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯌꯦꯡꯗꯤ ꯌꯦꯡꯅꯔꯤ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯗꯕꯅ ꯃꯈꯜ ꯌꯥꯝꯃꯤ ꯑꯗꯨ ꯄ꯭ꯂꯤꯖ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝꯕꯅ ꯌꯦꯡꯕꯤꯔꯝꯃꯒꯗꯤ ꯁꯕꯁꯀ꯭राꯏꯕꯁꯨ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯉꯩꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯥꯡꯂꯒꯁꯨ ꯂꯣꯏꯐꯥꯎꯇ ꯌꯦꯡꯕꯤꯌꯨ ꯂꯣꯏꯗꯧꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯇꯔꯥ ꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯕꯗꯤ ꯋꯥꯠꯁꯑꯦꯞꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯂꯤꯡ ꯊꯥꯔꯛꯑꯦꯕꯀꯣ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯤꯡꯁꯤꯗ ꯆꯪꯉꯣ ꯁꯤ ꯔꯤꯆꯥꯔꯖ ꯑꯁꯨꯛ ꯐꯪꯒꯅꯤ ꯁꯤ ꯋꯥꯊꯤꯅꯤ ꯐꯦꯛꯅꯤ ꯃꯌꯥꯝ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤ ꯁꯤ ꯄꯨꯝꯅꯃꯛꯇꯁꯨ ꯅꯣꯏ ꯆꯦꯛꯁꯤꯟꯕꯤꯌꯣꯕ ꯑꯗꯨꯒ ꯂꯤꯡꯗ ꯆꯪꯕꯒꯤ ꯅꯈꯣꯏꯗ ꯃꯥꯡꯖꯕꯁꯦ ꯑꯩꯈꯣꯏꯅ ꯂꯤꯡꯗꯨꯗ ꯆꯪꯉꯒ ꯑꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯂꯤꯡ ꯑꯃ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯂꯤꯡꯗꯨ ꯍꯦꯀꯔꯁꯅ ꯑꯌꯥꯝꯕ ꯁꯦꯝꯕꯅꯦ ꯐꯤꯁꯤꯡ ꯂꯤꯡ ꯑꯅ ꯃꯣꯏ ꯍꯦꯀꯔꯁꯤꯡꯅ ꯁꯦꯝꯕ ꯂꯩꯌꯦꯕ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯈꯪꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒꯤ ꯂꯤꯡꯗꯨꯗ ꯃꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯏꯟꯇꯔꯐꯦꯁꯁꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯁꯦ ꯑꯩꯈꯣꯏ ꯂꯣꯒꯏꯟ ꯇꯧꯐꯝꯗꯣ ꯑꯥꯏ ꯗꯤ ꯄꯥꯁꯋꯥꯔꯗ ꯅꯝꯐꯝ ꯑꯃꯁꯨꯡ ꯄꯥꯁꯋꯥꯔꯗ ꯅꯝꯐꯝꯗ ꯑꯗꯨꯝꯕꯅ ꯗꯥꯏꯔꯦꯛ ꯃꯥꯟꯅꯅ ꯁꯦꯝꯃ ꯊꯥꯔꯛꯀꯅꯦꯕ ꯅꯣꯏꯗ ꯑꯗꯨꯗ ꯅꯈꯣꯏꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯣꯕ ꯆꯪꯗ꯭ꯔꯤ ꯃꯃꯥꯡꯁꯤꯗ ꯄꯥꯁꯋꯥꯔꯗ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯋꯥꯔꯗ ꯄꯥꯁꯋꯥꯔꯗ ꯍꯥꯏꯅ ꯌꯥꯎꯕꯅꯦꯕ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯗꯤ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯒ ꯅꯠꯇ ꯃꯣꯏꯅ ꯐꯦꯛꯇꯗꯤ ꯄꯥꯁꯋꯥꯔꯗꯀꯤ ꯃꯈꯥꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯌꯦꯡꯕꯤꯌꯣꯕ ꯐꯣꯔꯋꯥꯔꯗ ꯄꯥꯁꯋꯥꯔꯗꯇꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯁꯋꯥꯔꯗ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯀ ꯍꯜꯂꯒ ꯔꯤꯁꯦꯠ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒ ꯑꯗꯣ ꯅꯝꯕ ꯀꯥꯟꯗꯅ ꯑꯝꯇ ꯆꯠꯂꯣꯏꯕ ꯃꯌꯥꯝ ꯐꯦꯛ ꯃꯣꯏꯅ ꯐꯤꯁꯤꯡ ꯂꯤꯡ ꯍꯥꯏꯗꯣ ꯍꯦꯀꯔꯁꯅ ꯁꯦꯝꯕ ꯂꯤꯡꯗꯨꯗꯗꯤ ꯑꯗꯨꯁꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯊꯝꯕꯤꯌꯣꯕ ꯑꯗꯨ ꯐꯦꯛ ꯉꯥꯛꯇꯅꯤ ꯑꯗꯨ ꯆꯪꯕ ꯀꯥꯟꯗ ꯀꯩꯁꯨ ꯊꯣꯛꯑꯣꯏ ꯑꯗꯨꯗ ꯃꯣꯏꯅ ꯁꯦꯝꯃꯛꯄ ꯂꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯁꯋꯥꯔꯗ ꯑꯥꯏ ꯗꯤ ꯅꯝꯃꯨꯔꯕ ꯑꯗꯨ ꯅꯝꯕꯒ ꯅꯈꯣꯏꯅ ꯂꯣꯒꯏꯟ ꯇꯧꯒꯦꯅ ꯆꯪꯕ ꯀꯥꯟꯗꯁꯨ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯄꯥꯁꯋꯥꯔꯗꯇꯨ ꯂꯥꯜꯂꯁꯨ ꯊꯥꯗꯣꯔꯛꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯈ꯭ꯔꯅꯦꯕ ꯅꯣꯏꯅ ꯆꯪꯉꯨ ꯀꯥꯟꯗ ꯑꯗꯨꯅ ꯃꯌꯥꯝ ꯑꯦꯅꯤ ꯂꯤꯡ ꯑꯃ ꯂꯥꯛꯄꯗꯅ ꯆꯪꯕꯤꯒꯅꯣ ꯃꯌꯥꯝ ꯑꯗꯨ ꯐ꯭ꯔꯣꯗ ꯉꯥꯛꯇꯅꯤ ꯐꯦꯛ ꯉꯥꯛꯇꯅꯤ ꯍꯦꯀꯔꯁꯤꯡꯅ ꯁꯦꯝꯕ ꯂꯤꯡꯅꯤ ꯐꯤꯁꯤꯡ ꯂꯤꯡ ꯀꯧꯏ ꯑꯗꯨꯗ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯗꯥꯇꯥ ꯄꯨꯝꯅꯃꯛꯇꯨ ꯃꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯈ꯭ꯔꯅꯦꯕ ꯑꯗꯨꯗꯅꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯑꯥꯏ ꯗꯤ ꯄꯥꯁꯋꯥꯔꯗ ꯍꯦꯛ ꯑꯣꯏꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯣ ꯑꯗꯨ ꯃꯣꯏꯅ ꯆꯪꯕꯒ ꯃꯣꯏꯗꯗꯤ ꯂꯣꯏꯅ ꯐꯪꯈ꯭ꯔꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯃꯥꯡꯍꯧꯔꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯒ 13 ꯁꯨꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯁꯁꯦ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯁꯦ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯉꯥꯜꯂꯛꯄꯒꯨꯝꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯊꯥꯟꯗꯕꯤꯗ ꯁꯤꯁꯨ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯍꯦꯛ ꯑꯣꯏꯕꯒꯤ ꯈꯨꯗꯝ ꯄꯥꯟꯗꯝ ꯑꯃꯅꯦꯕ ꯃꯌꯥꯝ ꯑꯗꯨꯒ 13 ꯁꯨꯕꯁꯤꯅ ꯑꯩꯈꯣꯏ ꯐꯣꯟꯁꯤ ꯍꯤꯠ ꯑꯣꯏꯔꯛꯄ ꯁꯥꯒꯠꯄꯒꯨꯝꯕꯁꯤ ꯃꯁꯥꯅ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕꯅ ꯍꯦꯚꯤ ꯌꯨꯁ ꯇꯧꯕꯅ ꯇꯣꯉꯥꯟꯕ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯀꯩꯁꯨ ꯑꯗꯨꯝꯕ ꯍꯦꯚꯤ ꯌꯨꯁ ꯇꯧꯗꯕꯤꯗ ꯍꯦꯛꯇ ꯁꯥꯒꯠꯂꯛꯄꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯅꯣꯏ ꯐꯣꯟꯗ ꯑꯗꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯩꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯩꯒꯨꯝꯕ ꯐꯪꯁꯟ ꯔꯟ ꯇꯧꯔ ꯂꯩꯕꯩꯅꯦꯕ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯦꯇ꯭ꯔꯤꯒꯤ ꯐꯣꯟ ꯃꯩ ꯈꯥꯡꯗꯤꯁꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤ ꯃꯌꯥꯝ 13 ꯁꯨꯕꯁꯤ ꯁꯤ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯗ ꯀꯩꯒꯨꯝꯕ ꯁꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯍꯦꯡ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯩꯅ ꯉꯁꯤ ꯇꯥꯛꯆꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯍꯦꯛ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯄꯥꯟꯗꯝꯁꯤ ꯀꯩꯒꯨꯝꯕ ꯑꯗꯨꯝꯕ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯊꯦꯡꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨ ꯅꯈꯣꯏꯅ ꯑꯣꯐ ꯇꯧꯐꯝ ꯃꯐꯝꯗ ꯇꯧꯕꯤꯔꯣ ꯔꯤꯃꯨꯚ ꯇꯧꯐꯝ ꯃꯐꯝꯗ ꯔꯤꯃꯨꯚ ꯇꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯣꯜꯕ ꯑꯣꯏꯅꯉꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯑꯃꯨꯛꯇꯪ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯍꯥꯔꯠ ꯔꯤꯁꯦꯠ ꯇꯧꯊꯣꯛꯄꯤꯌꯣꯕ ꯐꯦꯛꯇ꯭ꯔꯤ ꯔꯤꯁꯦꯠ ꯑꯅ ꯌꯥꯎꯔꯤꯕꯅꯤ ꯁꯦꯠꯇꯤꯡꯗ ꯅꯁꯥꯏ ꯐꯣꯟꯗ ꯏꯔꯦꯖ ꯑꯣꯜ ꯗꯥꯇꯥ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯐꯦꯛꯇ꯭ꯔꯤ ꯔꯤꯁꯦꯠ ꯁꯨꯝꯕ ꯇꯣꯉꯥꯟꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇꯪ ꯑꯗꯨꯝꯕ ꯆꯤꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏ ꯐꯣꯟꯗꯣ ꯑꯃꯨꯛꯇꯪ ꯇꯨꯃꯤꯟꯅ ꯐꯦꯛꯇ꯭ꯔꯤ ꯔꯤꯁꯦꯠ ꯍꯥꯏꯁꯤ ꯇꯧꯊꯣꯛꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒ ꯅꯈꯣꯏ ꯐꯣꯟꯗꯨ ꯁꯦꯐ ꯑꯣꯏꯔꯅꯤ ꯃꯌꯥꯝꯅ ꯃꯇꯨꯡꯁꯨ ꯋꯥꯈꯜ ꯊꯝꯕꯤꯌꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯅꯣꯂꯦꯖꯁꯤꯗ ꯋꯥꯈꯜ ꯊꯝꯕꯤꯌꯨ ꯅꯈꯣꯏ ꯃꯌꯥꯝ ꯁꯣꯏꯗꯅꯕ
ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯃꯥꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯃꯨꯛꯇ ꯍꯜꯂꯒ ꯍꯥꯏꯖꯒꯦ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡꯒꯤ ꯚꯤꯗꯤꯑꯣꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ